ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯂꯨꯞ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯐꯦꯛ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯁꯦ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯦꯡꯅ ꯍꯥꯏꯇꯥꯔꯦ ꯍꯛꯆꯥꯡ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ ꯊꯥꯒꯠꯄꯤꯕꯒꯤ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯅ ꯇꯉꯥꯏ ꯐꯗ꯭ꯔꯗꯤ ꯐꯥꯔꯒ ꯗꯦꯜꯂꯤꯗ ꯐꯥꯎꯕ ꯄꯨꯔꯛꯑꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯔꯝꯕ ꯐꯨꯔꯨꯞꯅꯣ ꯈꯪꯅꯕꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯇꯦꯡ ꯂꯧꯔꯒ ꯐꯥꯔ ꯄꯨꯔꯛꯑꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯊꯤꯅꯕ ꯍꯥꯏꯅ ꯀꯔꯝꯕ ꯂꯤꯡꯗ ꯁꯟꯇꯣꯛꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯤ ꯁꯥꯔ ꯀꯅꯥ ꯁꯦꯡꯇꯣꯛꯏꯒꯦ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯁꯥꯔ ꯀꯅꯥ ꯌꯣꯜꯂꯤꯒꯦꯅ ꯀꯟꯅ ꯁ꯭ꯇꯦꯞꯁꯦ ꯗꯦꯜꯂꯤ ꯄꯨꯂꯤꯁꯀ ꯇꯥꯟꯅꯗꯅ ꯈꯣꯠꯇꯅ ꯆꯪꯁꯤꯜꯂꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯀꯣꯟꯅ ꯇꯞꯅ ꯐꯥꯔꯀꯥꯟꯗ ꯂꯣꯏꯅ ꯗꯦꯜꯂꯤ ꯄꯨꯂꯤꯁꯇ ꯑꯃꯗ ꯄꯣꯔꯛꯑꯀꯥꯟꯗ ꯆꯍꯤ ꯆꯦꯟꯅꯔꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯣꯏꯅ ꯃꯥꯒꯤ ꯁꯂꯥꯛ ꯃꯦꯂꯥꯛ ꯁꯥꯒꯤ ꯑꯩꯈꯣꯏ ꯈꯪꯍꯜꯂꯛꯇꯣꯏꯅꯦꯕ ꯃꯌꯥꯝꯗ ꯑꯃꯨꯛꯀ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯦꯡꯁꯤ ꯇꯧꯔꯤꯉꯩꯗ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯈꯔ ꯊꯤꯡꯅꯕ ꯍꯥꯏꯅ ꯆꯦꯜꯂꯤꯕ ꯆꯣꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯗꯨ ꯗ ꯀꯣꯟꯅꯕꯨꯗꯤ ꯍꯣꯏ ꯃꯥꯏ ꯄꯥꯔꯁꯣꯅꯦꯜ ꯃꯇꯣꯝꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗꯕꯗꯨ ꯄꯨꯟꯅ ꯆꯪꯁꯤꯜꯂꯛꯀꯥꯟꯗꯗꯤ ꯉꯝꯃꯤꯟꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇ ꯀꯟꯇꯦꯟ ꯊꯥꯒꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯅꯠꯇꯕ ꯊꯥꯒꯠꯂꯁꯨ ꯃꯥꯏ ꯑꯣꯔꯤꯖꯤꯅꯦꯜ ꯅꯠꯇꯕ ꯃꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕ ꯃꯩꯇꯩ ꯆꯦꯆꯤꯡ ꯑꯣꯏꯔꯣ ꯑꯗꯩ ꯃꯅꯤꯄꯨꯔ ꯅꯨꯄꯤꯁꯤꯡꯗꯨ ꯌꯣꯟꯕꯒꯤ ꯄꯣꯠ ꯑꯃꯈꯛ ꯌꯥꯎꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯆꯠꯄ ꯀꯥꯡꯕꯨꯁꯤꯡ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯁꯦꯡꯗꯣꯛꯈ꯭ꯔꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯅ ꯚꯥꯏꯔꯦꯜ ꯄꯨꯡ ꯑꯣꯏꯍꯜꯂꯒ ꯚꯤꯗꯤꯑꯣꯁꯤ ꯃꯈꯟ ꯊꯥꯒꯠꯂꯛꯄꯁꯤꯅꯁꯨ ꯃꯤꯁꯤꯡꯅ ꯉꯥꯡꯅꯕ ꯑꯣꯏꯍꯜꯂꯦꯕꯀꯣ